खुमजरी मैम कईगुंबा खरदंग हंगजगे हाइदुना असिगी लाइव से थाजरपनी मैम चंगबिरगदी अमतंग कमेंट तौबिरो मैम अइना खंगदबा खरा अमतंग हंगजगे हाइदुना असिगी लाइव से मतेक अमखक्तंग थाजरपनी मैम ईश्वर की वही पादुना लेजरमनी होली बाइबल से मैम इन हजिक पाजरम लिबसी अहनब पीटर पंदुप अहुम की पद निपान दगी हौरगा पाजरमनी क्रिश्चियन की लमचत है चिलना उचे चलसिंग लाइव चंगबिरगदी कईगुम अमतंग हंगजगे हाइदुना ngasi लाइव से थाजरपनी मैमना यारगदी लाइव से शेयर तौबिउ को मरमदी ngarang aina अखोगी हंदक निंगोन चाकौब नुमिता फेसबुक ता याम कन्ना वायरल होइखिबा मणिपुर दगी रिलीफ कैम्प दगी इमा अनि खक्की अखोगी निंगोन चाकौब नुमिता यामना वायरल होइखिबा इमोशनल रील वीडियो मतेक अमा थेंगनजबदो मयाम अदुदा इमा सिंग अदुदा प्रभु जीसु ख्रिस्ता कनबीबा मपुना इंगोंदा फावन बिरकपदगी अमसुंग अवाना तारबसिंगदा मतेंग पांगबसिदि यीशु ख्रिस्ता इपा ईश्वर की अखोगी मचा मोइने अखोगी थबकनी मरमदुना मतेंग पांगजगे हाइदुना ngarang semjekhibado mayam हजिक इमा सिंगसिगी लेफम से असमदा लेजबनीना mayam आई एजेक्ट खंगजदे अमसुंग फेसबुक तसु दुम थाजबनी अदुबु अखंगब यावदब माले mayam अदो mayamना अखोगी मरोइना कनबीबा मपु यूट्यूब चैनल दा लेबिरिबा सब्सक्राइबर ओबिरबा येंबिरिबा चिलना उचे चलसिंगना अमुक्तंग इमा सिंगसे करंब रिलीफ कैम्प दा लेरिबनो अदुगा इमा सिंगसिगा अमुक्तंग पाव फावनबा यानबगी दमक्ता अमुक्तंग होनबिउ मैम असमदा लेजबगी मरमना ए मेखोइगा फजना वारी सानबा अदुगा करंब रिलीफ कैम्प दा लेरिबनो मतौ करमना इमा सिंग अदुगा पाव फावना जगदबनो हाइबदो खंगदुना लेरे इमा सिंग अदुदा मैम प्रभु जीसु ख्रिस्ता इपा ईश्वर की थौजालदगी सेलगी मतेंग खरदंग पांगजगे हाइदुना मैम ngarang ai amasung ai gi nupi na wapaw ama semjekhibani yam nungsibagi maramna ima sing ado मैम मखोगी अवाबदो प्रभु जीसु ख्रिस्त न खंगी मरमदुना प्रभु जीसु ख्रिस्त की थौगलोय अमा ओइना प्रभु जीसु ख्रिस्तबु थमोइदा थमजबा थमोइदा नुमित खुदिंगी प्रभु जीसु ख्रिस्तबु थागतचबा इपागी अफबा वपावसे खंगदबसिंगदा फुंदोकचगे हाइदुना लेजबगी मरमना इगी थमोइदसु फावजरे मैम इमा सिंग अदुगी अवाबदा खरदंग ओइरगसु अखोइना ईश्वर की प्रभु जीसु ख्रिस्त की माइकैदगी मैम मतेंग तौबसे अइना पामजबनी मरमदुना ngasiगी लाइव से मैं चानबीदुना अमुक्तंग शेयर तौबिउ मैमना इमा सिंग अदो रिलीफ कैम्प दा लेरिबा इमा सिंग अदो यौबा यानबगी दमक्ता नत्रगसु करंब रिलीफ कैम्प दा लेरिबनो इमा सिंग अदो हाइबा खंगबा लेबिरगदी को खंगबा मिसिंग यौबा यानबगी दमक्ता अमुक्तंग मैमना शेयर तौबिउ ngasiगी मैम आई मोबाइल लगी थाजरके कनागुम सिंगना येंबिदबा लेरंबा याय मैम व्यूज से याम लिकी करिगिनो खंगदे हंदक खरनी से यूट्यूब ता वीडियो से व्यूज याम लिकपा वीडियो अपलोड तौबगिसु तोंगान तोंगान रूल कया अमा लई है मैम आई खंगजदे इचम चमना वपाव सेमगा अदुगा इदुम अपलोड ता नमगा दुम तौबनी कमाइना टेक तौगदबा कमाइना टाइटल थमगदबा अदुगिसु एंगोंद नॉलेज दु याम लईते मैम अदो मैम से वीडियो मतेक अमतंग थाजरके को मैमना येंबिद्रिबा तारगदी अमतंग यूट्यूब चैनल दा चंगगा येंबिउ मैम अदुगा असिगी इमा सिंगसिनी से आई थाजरके को मी पुनः मंगा चकौबगी लांगिबा खोलिबा मैम से आई याम चनिंगे उपाय लेतबनीना खोइदि दिदि फेमना दुम लई कोई हम चाहे थमोजिदा इसा चकौनिंगसु कौबा फंद्रे अहाउबा चनिंगसु कोइसा फंद्रे दी बजाबा चनिंगसु कोइसा फंद्रे कोई याम वारा लई कोई अदो कोई दी करी उपाय ले कोई दी कपना तन उपाय लेते करका बीवी नहीं बची हुआ जी कर चार का कोई बच्ची जे जी मंगाए का नहीं ना कोई दी जी कोई दी तक मैं चला मुझे तो तब मुझे तुम कब गल्ला अब नहीं ना कोई सिनी मैं हम सिगी वीडियो से अंदर
नुंगाइते इमा सिंह लेफम से चांबीदुना ओजा सिंह इचिलनाउ चे इचिल सिंह खंगबीब लेरगदि अमुक्तंग एड्रेस तो हाइबिरो मैम मतें खरदंग तौजगे हाइदुना खंजबनी अमसुंग जिसु ख्रिस्तबु थाजरबा अखोई इचिलनाउ चे इचिल सिंह इमा सिंह मतें खरदंग तौमिनसी जिसु ख्रिस्ता इपा ईश्वरनदी अवाब पोलुम पुबसिंगसे इपा ईश्वरना खंगी को मरम अदुननी अवा पोलुम पुबसिंग एंगोंदा लाउ पोथा हनबिगे हाइबदो अदुना अखोइना जिसु ख्रिस्ता थाजब मचा सिंह से असिने अखोई मतें पांगबा अखोई थौगत पीबा असे हेन्ना हेन्ना ओगेदोबनी मरमदि जिसु ख्रिस्ताना तौबिरमबदो मैम कयबा क्रिश्चियन हाइबदी जिसुगी तुंग इनबा हाइबने कयबा होय 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 ओजागी वीडियो अदुम येंगे कनबिवा अदुम येंगे हालेलुया नोने दगिने हाइदुना सो हाइबिरमे मैम अगी व्हाट्सएप नंबर आई पिजरमगे अमतंग यूट्यूब लाइव से मैम तंग शेयर तौबियुको कई मैम शेयर तौरगा अखोगी मैम यौबा यानबगीदमक्ता मतें पांगजगदौरिबसे करमना पांगदौबनो हेक्ता पैसा से हेक्ता पीबसु यादबनिना को मैम फजना इमा सिंगदुगा वारी वताई सानरगा अदुगीदी कंफर्म ओइरबा मतुंगदा पिजनिंगबनी अदुना मैम नमतंग असिगिसे मरोइना सुखिस्ता थाजबा इथिलनाउ इचेल सिंगना लाइव से अमतंग शेयर तौबियु मैखोय यौबा यारगदी इमा सिंग अदुगा पाउ फाउनजगे याम नुक्सिबगी मरमननी मैम अइना इमा सिंग अदो निगोल चाकौबा हाइबा अखोय नुमितसे यामना अथोइबा नुमितनिको निगोल चाकौबा नुमितसे अदुबु रिलीफ कैम्पदा लैबा मयुम मकई लोइन कायग्रबा मैम असे युमलोनबाबु नसामकुमना नुंसिबु हाइबा ईश्वरगी वाहै लेरिबनिको मैम मरमदुना अखोय इमा सिंगदुगी इचे इचल कयाम रिलीफ कैम्पदा लेरिबसे होय मतिंगदी मैमना पांगिबनी सरकारगी माइकैदगिसु पांगमगनी अदुबु अꯩꯒꯤ इमाना वाबा मतमदा अꯩꯈꯣꯏꯒꯤ इमाना वाबा मतमदा मचा अमा ओइबगी थौदांगदी सोइदना तौगदौबनी मैम तौमिनसी अफबा हाइबसे प्रभु जीसु ख्रिस्तगी वाहै अमा लै अꯩꯈꯣꯏꯅ ताइबंग पानबदा तौबा थबकसिंग अदो मीसिंगना उरगा सर्गदा लेबा नपाबु अꯩꯈꯣꯏꯒꯤ नपाबु थागतनबा अꯩꯈꯣꯏꯒꯤ मंगाल अदो मीसिंगी ममांगदा ngalhallu हाइना बाइबलना यावरे मैम को अचुंबदो अꯩꯈꯣꯏ उथोकमिनसी नुंसीबदो अꯩꯈꯣꯏ फोंदोकमिनसी मैम असिनी मैमना लाइव से अमतंग शेयर तौबियु याम कुइना थाजररोइगे लाइव से थेंगसु थेंगजले मैम इमा सिंग यौबा यानबा अदुगा अैगी नंबर हाइजरमगे मैम व्हाट्सएप नंबर नि अैगी जीपे नंबर दो अदुगा सुदुम ओइबने 8471929423 8471929423 हाइरिबा नंबर से व्हाट्सएप नंबर ने मैम इमा सिंग दुगा यारगदी नंबर लेरगसु दुम पिबिरो नत्रगसु अैगी नंबर पिबिरगसु याय मैम को खजितंग मतेंग तौजनिंगबगिनी अखोई इमागी दमक्ता इमा सिंग मैमगी दमक्ता अखोई मचा मनाय मैम अमा लेरी हाइबसे अखोई उथोकनिंगबगिनी अदुगा मैम अैना ngasi से बाइबल से अखोई क्रिश्चियन की लमचत हाइबसे अै पाजरमनी असे मतेक अमा खक्तंगसु मैम दै पाजरकेको क्रिश्चियन की लमचत ngasi क्रिश्चियन कौबा मैम अमा लै अदुगा क्रिश्चियन कौबा कयागी मखोगी मवोंग मतौ कयासु उरे मैम को अदो क्रिश्चियन की मचत से करी ओइगदौबनो हाइबसे बाइबलना मफम कयादा ताई ngasi अैना पाथोकसगदौरिबसी अहानबा पीटर की पंदुप अहुमगी पद निपानदगी हौरगा तरागा निथोयसी भावदा पाथोकसरके मैम को हुई तामिनसी खंमिनसी क्रिश्चियन हाइबदो करी ओइगदौबनो क्रिश्चियन की पुंसी मतौ करमना ओइगदौबनो चिंदा खक्ता क्रिश्चियन हाइरगा यादे मरमदी प्रभु जीसुना हाय इंगोंदा प्रभु प्रभु कौबा पुमनमक सर्गदा चंगोय अदुबु सर्गदा लेबा इपागी निंगबा तौबा महाक अदुना चंगनी हाइरिबा सर्गदा लेबा इपाना पामजबा क्रिश्चियन से होली बाइबल ना ताकपिरी ऐ पाथोकसरके मैम अरोइबदा नखोय पुमनमक पुकनिंग अमत्ता ओयु क्रिश्चियन सिंग अमगा नचिन ननाउगुम नुंसिनौ पुकनिंग नौबा ओयु नोलुकपा ओयु फत्तबगीदमक फत्तबा हनगनु चैबगीदमक हन्ना चैगनु मदुगी महुत्ता बोर पियु मरमदी नखोयना बोर फंगनबा
ꯑꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯀꯧꯕꯤꯔꯦ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯐꯕ ꯅꯨꯃꯤꯠꯄꯨ ꯎꯕ ꯄꯥꯝꯕ ꯃꯍꯥꯛ ꯑꯗꯨꯅ ꯐꯠꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯟꯅ ꯃꯔꯩ ꯃꯔꯥ ꯉꯥꯡꯕꯗꯒꯤ ꯇꯣꯛꯁꯅꯨ ꯃꯍꯥꯛꯅ ꯐꯠꯇꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯑꯐꯕ ꯇꯧꯁꯅꯨ ꯃꯍꯥꯛꯅ ꯏꯪꯊꯕ ꯊꯤꯗꯨꯅ ꯃꯗꯨ ꯇꯥꯟꯁꯅꯨ ꯃꯔꯝꯗꯤ ꯌꯦꯍꯣꯋꯥꯒꯤ ꯃꯤꯠ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯃꯈꯣꯏꯒꯤ ꯍꯥꯏꯖꯕꯗ ꯍꯥꯡꯗꯣꯛꯄꯤ ꯑꯗꯨꯕꯨ ꯌꯦꯍꯣꯋꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯐꯠꯇꯕ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯨꯟꯁꯤꯒꯤ ꯂꯝꯆꯠꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯑꯣꯡ ꯀꯌꯥ ꯎꯅꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯣꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯎꯏ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯌꯨ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯄꯥ ꯃꯆꯥ ꯅꯨꯄꯥ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯣꯏꯕ ꯑꯃꯠꯇꯅꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯤꯕ ꯊꯃꯣꯏ ꯄꯨꯝꯅꯃꯛꯇ ꯂꯩꯕꯤꯕ ꯃꯄꯨꯅꯤ ꯑꯗꯨꯒ ꯑꯃꯒ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯒꯨꯝꯅ ꯅꯨꯡꯁꯤꯅꯧ ꯍꯥꯏ ꯃꯌꯥꯝ ꯅꯆꯤन ननावसिंगुमना नुंसिनो हारिबा वाहैसे ख्वाइदगी लुबा वाहैनी जेक्नबसिंगबु जेक्नब थंबा यादे अदुगा युमलोनबसिंगबु नसामकुमना नुंसियो हाय मा क्रिश्चियन ओइगेरा ओइरोगेरा को नसामकुमना नुंसियो हायरे अदुगा नचिन अदुगा यीशु ख्रिस्ट थाजरबसिंगदना अखोय अमगा नचिन ननावसिंगुमना नुंसिनो नचिन ननावसिंगुमना नुंसिनो मयाम से ख्वाइदगी लुबा वाहैनी इचिन इनाव हाइबसे इमाना पोक्पा इमामतन पोक्पा मचिन मनावसे याम नुंसिनेको कोई साउनरगसु अदुम नुंसिबा हाइबसिदि मांगदे अदुना अमना वारकपा मतमदा अमना लैबा ngamdabagi हाइरिबा नुंसिबदो इसिनावसिंग गुमना नुंसिनो हाइबको मयाम अदुबु ngasidi ayamba matamda kari unare akhoi mयाम यीशु ख्रिस्ट थाजब क्रिश्चियन दि हाइरगा करamba चर्च नो करamba डिनोमिनेशन नो हाइदुना खरा पुनमक नते अफब मयाम अम लई अस्मागिदुना अदुनी मोगिदुना अदुनी हाइना हाइबसु मयाम अम लई तो करमना अदुगुमना हाइरगा अदुगुमना याद्रगा नुंसिद्रगा करमना मसिन मनावगुमना खनगदबनो अदुदि यीशु ख्रिस्टगी वाहि नते अदुगा पुकनिंग नौबो ओयु हाइबा मयाम पुकनिंग नौबा हाइबसे अखोइना लोइ खंगिको पुकनिंगदा खाबा अदुनतबा पुकनिंग नौबो ओयु नोलुकपो ओयु हाइना सुताई मयाम नोलुकपा अदुगा फत्तबगिदमक फत्तब हनगनु हाइबो वाहै से ख्वाइदगी इम्पोर्टेंट नि फत्तबगिदमक फत्तब हनगनु हाइबा यीशु ख्रिस्टना हाइबिबस मीना लाले हाइदुना अइना मुक लालुगनु हाइबने मीना सावरे हाइदुना अइना मुक सावरुगनु मीना नोंमै कापे हाइना अइना सु कापुगनु हाइबो याम नुसिबो हाइनि फत्तबगिदमक फत्तब हनगनु मरमदि फत्तब कनागुमना तौरकप तारगदि हन्नबगी मपु अमा लै यीशु ख्रिस्ट यहोवा इपा ईश्वर लमन खुंबा महाकी थबकनी अदुगा नोलुकपो ओयु फत्तबगिदमक फत्तब हनगनु अदुगा चैबगिदमक हन्न चैगनु चैबगिदमक कनागुमना थीना ngange अदु अइना मु nganगुनु हाइबनी मरमदि नैखोइना बोर फंगनबगिदमक असिगी फंगनबा असिगिदमक नैखोइबु कौबिरे हाइबने नैखोइना खंगी मरमदि मसि अखोइना क्रिश्चियन हाइना हाइजरिबसे मसे बाइबलना करी हाइरी इपा ईश्वरना जेहोवा इपा ईश्वरना खंदोकपीबगी मरमननी महाकना कौथोकपीद्रगदि क्रिश्चियन ओइबा ngamde यीशु ख्रिस्ट थाजबा ngamde महाकना अखोइबु कौथोकपीरिबसे अखोइ बोर फंगनबगिनी हाइ मयाम ईश्वरना ब्लेसिंग पीबिनबगिदमक्तनी लोम नाइदबा सर्गदा थंबिनबगिदमक्तनी पुंसिबु नुंसिबा अमसुंग अफबा नुमितपु उबा पांबा महाक अदुना फत्तबदगी महाकि मरई अदुगा महाकि चिनबानना मरई मरा ngangbadagi toksanu हाइरिबा अफबा हाइरिबा नुंसिबा हाइरिबा लोम नाइदबा मफम अदो फंगनबगिदमक्तने फंगबा पामजबसिंग अदुना फत्तबदगी महाकि मरई को अदुगा महाकि चिनबानना मरई मरा ngangbadagi toksanu महाकना फत्तबदगी लैथोक्तुना अफबा तौसनु हाइ मयाम फत्तबा हाइबसे अखोइ लोइ खंगे अदो फत्तबसे ईश्वरगी नते फत्तब तौरंबा तारगसु ईश्वरना ngasisu hinganbiriba फजबा नुमित अमा पिनबिरिसे अखोइदा चांस पीबनी अखोइदा होंदोकनबगी चांस पीबनी मरमदि ईश्वरना खांगबिरिबनी अखोइबु कनबिनबगिदमक्ता अदुगा महाकना इंगथब थीदुना इंगथब तानसनु हाय इंगथबगी मपु इंगथबगी जुबराज कौबदो प्रभु जीसु ख्रिस्टनी प्रभु जीसु ख्रिस्टबु थाजरकपा मतमदा थावाय सिंगमना लोइना बिदुना मथंता महाकसे इंगथबा मथंता महाकसे
ꯏꯪꯊꯕ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯂꯥꯛꯀꯅꯤ ꯃꯁꯦ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯥꯝ ꯆꯥꯎꯔꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯈꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯑꯩꯒꯤ ꯕꯤꯍꯦꯕꯤꯌꯔ ꯑꯌꯥꯝ ꯂꯣꯏꯅ ꯃꯊꯟꯇ ꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯔꯝꯕ ꯂꯝꯆꯠꯇꯣ ꯆꯠꯂꯝꯕ ꯂꯝꯆꯠꯇꯣ ꯏꯀꯥꯏꯔꯛꯄ ꯍꯪꯒꯣꯏꯔꯛꯄ ꯑꯗꯨꯗꯒꯤ ꯇꯨꯀꯠꯆꯔꯛꯄ ꯑꯗꯨꯗꯩꯗꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯗꯨ ꯐꯥꯎꯕꯗ ꯐꯥꯎꯋꯦꯀꯣ ꯃꯌꯥꯝ ꯊꯃꯣꯏꯗꯒꯤ ꯌꯥꯔꯛꯇꯕꯗꯣ ꯇꯣꯛꯀꯦ ꯍꯥꯏꯅ ꯇꯣꯛꯄ ꯑꯃ ꯂꯩ ꯐꯠꯇꯕ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕ ꯑꯃ ꯂꯩ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯇꯧꯅꯤꯡꯗꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯃꯔꯝꯗꯤ ꯌꯦꯍꯣꯕꯥꯒꯤ ꯃꯤꯠ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕꯗ ꯍꯥꯡꯗꯣꯛꯄꯤ ꯌꯦꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯤꯠꯇꯤ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕꯗ ꯍꯥꯡꯗꯣꯛꯄꯤ ꯙꯔꯃ ꯆꯦꯟꯕꯁꯤ ꯀꯔꯝꯅ ꯑꯣꯏ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯞ ꯆꯦꯜꯂꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯁꯣꯊꯩ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯕ ꯍꯟꯗꯣꯛꯄꯤꯕ ꯑꯗꯨꯒꯤ ꯃꯄꯥꯜꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯂꯦꯝꯅ ꯆꯨꯝꯍꯟꯕꯤꯕꯅꯤ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯕꯤꯈꯤꯕ ꯊꯕꯛꯇ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯂꯣꯏꯕꯤꯈꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅꯅꯦ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯕꯅꯤ ꯙꯔꯃ ꯆꯦꯟꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒ ꯉꯝꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯇꯁꯦꯡꯅ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯐꯠꯇꯕꯒꯤ ꯄꯥꯞ ꯆꯦꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯔꯔꯣꯏ ꯃꯔꯝꯗꯤ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ ꯕꯥꯏꯕꯜꯅ ꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯥꯏꯖꯕ ꯍꯥꯡꯗꯣꯛꯄꯤ ꯍꯥꯏꯖꯕꯗ ꯏꯄꯥ ꯏꯁꯣꯔꯅ ꯍꯥꯏꯖꯅꯕ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯤꯠ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯍꯥꯏ ꯃꯈꯣꯏꯒꯤꯗꯃꯛ ꯍꯥꯡꯗꯣꯛꯄꯤ ꯑꯗꯨꯕꯨ ꯌꯦꯍꯣꯕꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯐꯠꯇꯕ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯐꯠꯇꯕ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩ ꯃꯌꯥꯝ ꯀꯣ ꯙꯔꯃ ꯄꯨꯝꯅꯃꯛꯅ ꯇꯥꯛꯄꯤꯕꯁꯤꯁꯨ ꯑꯐꯕ ꯇꯧ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯙꯔꯃ ꯄꯨꯝꯅꯃꯛ ꯂꯣꯏ ꯐꯩ ꯃꯌꯥꯝ ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯦꯛ ꯇꯧꯒꯗꯧꯕꯅꯤ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯙꯔꯃꯅ ꯑꯃꯗ ꯉꯥꯡꯕ ꯙꯔꯃ ꯑꯃꯅ ꯑꯃꯗ ꯁꯤꯗꯕ ꯑꯁꯤ ꯐꯠꯇꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯕꯁꯤꯗ ꯙꯔꯃꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯍꯥꯏꯖꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈꯪꯗꯗꯨꯅ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯃꯗ ꯑꯍꯤꯡꯗ ꯆꯪꯗꯨꯅ ꯂꯥꯜꯂꯨꯕ ꯐꯨꯔꯨꯕ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯐꯥꯎꯔꯛꯈꯤꯕ ꯑꯃꯁꯨꯡ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯀꯞꯄꯝꯃꯕ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯁꯨ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯄꯣꯊꯥꯍꯟꯕꯤꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯗꯤꯃꯥꯟ ꯇꯧꯗꯕ ꯑꯩꯈꯣꯏꯗ ꯁꯥꯎꯗꯕ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯑꯩꯈꯣꯏꯅ ꯂꯥꯜꯂꯒꯁꯨ ꯀꯣꯛꯄꯤꯕ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯄꯥꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯉꯛꯄ ꯃꯇꯝꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯇꯝꯗ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯏꯁꯣꯔꯗꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯅꯩꯀꯣ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯄꯨꯗꯨꯒ ꯑꯩꯈꯣꯏꯅ ꯏꯄꯥ ꯑꯕꯕꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯕꯒꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯕꯤꯕꯅꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯏꯆꯥꯅꯨꯄꯤ ꯍꯥꯏꯅ ꯀꯧꯕꯤꯕ ꯃꯄꯨ ꯑꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗ ꯁꯥꯎꯔꯝꯃꯤ ꯌꯥꯝ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯁꯤꯕ ꯃꯍꯥꯛꯅ ꯂꯥꯛꯄꯤꯕ ꯑꯃꯁꯨꯡ ꯍꯤꯡꯒꯠꯄꯁꯦ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯁꯥꯡꯅ ꯊꯥꯖꯔꯔꯣꯏꯒꯦ ꯃꯌꯥꯝꯅ ꯆꯥꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯏꯃꯥ ꯑꯅꯤꯗꯨꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯇꯦꯡ ꯈꯔꯗꯪ ꯑꯩꯈꯣꯏ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝ ꯀꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯣꯏꯗꯅꯁꯨ ꯉꯝꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯪꯉꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯣꯏꯗꯅ ꯂꯝꯕꯤ ꯁꯤꯟꯕꯤꯔꯛꯀꯅꯤ ꯏꯃꯥꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯊꯧꯒꯠꯃꯤꯟꯅꯁꯤ ꯑꯋꯥꯕꯗ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯚꯔꯥꯗ ꯑꯩꯗꯤ ꯈꯜꯂꯦ ꯃꯌꯥꯝ ꯚꯔꯥꯗ ꯂꯩꯕ ꯃꯇꯝꯗꯀꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯚꯔꯥꯗ ꯅꯠꯇꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯍꯥꯏꯔꯁꯤ ꯊꯕꯛ ꯑꯃ ꯆꯠꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯌꯥꯝ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯩꯅꯔꯛꯇꯕꯅꯦꯕꯀꯣ ꯑꯁ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯒꯗꯤ ꯐꯔꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄꯅꯦꯕ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯗꯣ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯀꯔꯝꯅ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯀꯣ ꯍꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯒꯁꯨ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯩꯒꯤ ꯑꯣꯏꯅ ꯏꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯏꯃꯥ ꯈꯛꯇ ꯅꯠꯇꯦꯀꯣ ꯏꯆꯦꯁꯤꯡ ꯏꯆꯟꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯍꯟꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗꯧꯕꯅꯤ ꯃꯌꯥꯝ ꯇꯧꯃꯤꯟꯅꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯐꯕꯁꯦ ꯊꯕꯛ ꯌꯥꯎꯔꯒ ꯊꯕꯛ ꯌꯥꯎꯕꯒꯤ ꯊꯧꯒꯜꯁꯦ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯃꯌꯥꯝ ꯊꯕꯛ ꯌꯥꯎꯕ ꯆꯤꯟ ꯈꯛꯇ ꯅꯠꯇꯕꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯖꯥ ꯑꯩ ꯋꯥꯔꯦ ꯑꯩ ꯋꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯦ
ꯑꯁꯦ ꯀꯣ ꯄ꯭ꯔꯦꯌꯔ ꯇꯧꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯦꯌꯔꯒ ꯂꯣꯏꯅꯅꯅꯦ ꯊꯕꯛꯁꯨ ꯌꯥꯎꯕꯤꯌꯨ ꯁꯤ ꯏꯁꯣꯔꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯊꯕꯛꯁꯨ ꯌꯥꯎꯕꯤꯌꯨ ꯑꯩꯅ ꯉꯝꯖꯔꯒꯗꯤ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯑꯋꯥꯕ ꯑꯅꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯗ ꯄꯨꯝꯅꯃꯛ ꯑꯩ ꯍꯥꯞꯇꯦ ꯑꯩꯅ ꯍꯥꯞꯀꯗꯧꯕ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯊꯃꯣꯏ ꯊꯧꯒꯠꯆꯕꯅꯤ ꯑꯩꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯍꯥꯞꯄꯤꯁꯦ ꯑꯩ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯗ ꯊꯃꯣꯏ ꯊꯧꯒꯠꯄꯗꯣ ꯑꯗꯣꯝꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩꯅ ꯎꯠꯆꯕꯅꯦꯕ ꯃꯌꯥꯝ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤꯅ ꯑꯩꯕꯨ ꯐꯠꯇꯕꯗꯒꯤ ꯑꯐꯕ ꯑꯣꯏꯍꯟꯕꯤꯔꯦ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯆꯅꯤꯡꯕꯒꯤ ꯃꯔꯝꯅꯅꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯂꯥꯛꯄꯤꯔꯝꯃꯦ ꯑꯥꯃꯦꯟ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯣꯛꯆꯣꯝ ꯏꯕꯣꯇꯣꯝꯕꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯙꯔꯃ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁ ꯌꯨꯝꯅꯥꯝꯅ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯙꯔꯃ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯁꯨꯡ ꯄꯥꯞ ꯀꯣꯛꯆꯕꯒꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯕꯔꯃꯥ ꯃꯦꯗꯤꯌꯥ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯀꯟꯕꯤ ꯀꯣ ꯅꯣꯅꯦꯗꯒꯤꯅꯤ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯕꯔꯃꯥ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯗꯤ ꯖꯤꯁꯨꯒꯤ ꯇꯨꯡꯏꯟꯕ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤ ꯖꯤꯁꯨꯒꯤ ꯇꯨꯡꯏꯟꯕ ꯍꯥꯏꯕꯅꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯁꯥꯝꯁꯟ ꯀꯣꯟꯊꯧꯖꯝ ꯃꯥꯅꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯔꯝꯕ ꯆꯠꯂꯝꯕ ꯂꯝꯆꯠ ꯂꯝꯕꯤꯗꯣ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯟ ꯁꯣꯛꯅꯔꯝꯗꯦ ꯃꯤ ꯐꯨꯅꯔꯝꯗꯦ ꯂꯃꯟ ꯈꯨꯝꯃꯝꯗꯦ ꯀꯣ ꯐꯠꯇꯕ ꯇꯧꯔꯝꯗꯦ ꯑꯗꯨꯒꯨꯝ ꯃꯤ ꯍꯥꯠꯂꯝꯗꯦ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟ ꯁꯦꯝꯁꯟ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯤꯅꯁꯨ ꯑꯃꯦꯟ ꯑꯣꯖꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯚꯔꯁꯇꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ ꯚꯔꯁꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯥꯊꯣꯛꯆꯈꯤꯕꯗꯣ ꯀꯩꯅꯣꯗꯒꯤꯅꯤ ꯑꯍꯥꯟꯕ ꯄꯤꯇꯔ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯑꯍꯥꯟꯕ ꯄꯤꯇꯔ ꯄꯟꯗꯨꯞ 3ꯒꯤ ꯄꯗ 9 ꯍꯧꯔꯒ ꯄꯗ 12 ꯐꯥꯎꯕꯅꯤ ꯑꯩꯅ ꯄꯥꯊꯣꯛꯆꯈ꯭ꯔꯤꯕꯗꯣ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯂꯝꯆꯠ ꯑꯗꯣꯝꯁꯨ ꯄꯥꯕꯤꯌꯨꯀꯣ ꯃꯌꯥꯝꯁꯨ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯂꯩꯁꯅꯥ ꯅꯤꯡꯊꯧꯖꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁ ꯌꯨꯝꯅꯥꯝꯅ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯌꯦꯡꯕꯤꯌꯨ ꯕꯥꯏꯕꯜꯒꯤ ꯂꯥꯏꯔꯤꯛ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯙꯔꯃ ꯍꯣꯡꯗꯣꯛꯎ ꯍꯥꯏꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯌꯨ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯃꯌꯥꯝ ꯈꯠꯅꯕ ꯆꯩꯅꯕꯒꯤ ꯋꯥꯔꯤꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯌꯥꯎꯗꯦ ꯀꯣ ꯂꯥꯟ ꯑꯃꯠꯇ ꯁꯣꯛꯅꯔꯝꯗꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯁꯤꯔꯒ ꯏꯁꯣꯔꯅ ꯁꯤꯕ ꯌꯥꯗꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯤꯡꯒꯠꯈꯤ ꯍꯥꯏꯕ ꯏꯁꯣꯔꯅꯤ ꯑꯗ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯤꯌꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯃꯝꯗꯕ ꯉꯝꯃꯛꯀꯅꯤ ꯑꯁꯥꯎꯕꯅ ꯊꯜꯂꯝꯕ ꯏꯪꯊꯕꯗ ꯂꯥꯛꯀꯅꯤ ꯐꯠꯇꯕꯒꯤ ꯋꯥꯈꯜ ꯇꯣꯛꯈꯤꯅꯤ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅ ꯊꯜꯂꯛꯀꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯇ꯭ꯔꯣꯡ ꯂꯤꯂꯥ ꯍꯥꯏꯕꯀꯣ ꯍꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯍꯜꯂꯣ ꯁꯤꯁꯇꯔ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯒ ꯖꯦꯝꯁ ꯌꯨꯝꯅꯥꯝ ꯙꯔꯃꯁꯤꯡꯅꯅꯤ ꯑꯩꯈꯣꯏ ꯅꯨꯡ ꯆꯥꯍꯟꯗ꯭ꯔꯤꯁꯤ ꯑꯩꯈꯣꯏ ꯅꯨꯡ ꯆꯥꯍꯟꯗ꯭ꯔꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯙꯔꯃꯁꯤꯡꯅꯅꯤ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯅꯨꯡꯁꯤꯍꯟꯗ꯭ꯔꯤꯁꯤ ꯍꯥꯏ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯙꯔꯃꯅꯗꯤ ꯑꯐꯕ ꯇꯥꯛꯄꯤꯕ ꯀꯣ ꯑꯗꯨꯕꯨ ꯑꯐꯕꯗꯨ ꯇꯧꯕ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯁꯤꯅ ꯇꯧꯔꯛꯏꯁꯦ ꯑꯐꯕ ꯇꯧꯕ ꯉꯝꯃꯛꯇꯕꯗ ꯑꯩꯈꯣꯏ ꯐꯠꯇꯕꯗ ꯇꯥꯔꯦ ꯑꯐꯕꯗꯣ ꯐꯠꯇꯕꯗ ꯇꯥꯔꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯐꯖꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯁꯦꯝꯗꯣꯛꯇꯅ ꯁꯥꯗꯣꯛꯇꯅ ꯇꯧꯅ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯤ ꯙꯔꯃꯒꯤ ꯃꯔꯝꯅꯁꯨ ꯈꯠꯅꯕ ꯆꯩꯅꯕ ꯏꯔꯥꯡ ꯍꯧꯅꯕ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯃꯥꯒꯤ ꯙꯔꯃꯗꯨꯒꯅ ꯑꯗꯨ ꯆꯥꯏ ꯑꯗꯨꯒꯤ ꯁꯥꯗꯨ ꯃꯥꯡꯉꯤ ꯑꯗꯨꯒꯤ ꯁꯥꯗꯨꯅ ꯂꯥꯏꯒꯨꯝꯕꯅꯤ
तोंगान तोंगान मौंग कयादगी नुंसिनदे थांग पाइनदुना मयाम असिनी अदुबो अखोय अफबदा चुम्बदा लेमिनसी अफबा हाइबसे हजिकी मतमदे याम तांगबने अदुबो यीशु ख्रिस्टना हाइरी अफबा ओहेनगे अइबु थाजौ अदुगा ओजा अखोय इमुंग मनुंगिसु प्रार्थना तौबियो ब्लॉक ब्लॉक GPDK हैबको ईश्वरना मतम चुपदा लोइने बिबोइसनु अदोम अमसुंग अदोमगी इमुंग मनुंगबु ईश्वरना कान बिबोइसनु असंग बिचनु ओजा ऐसे थवाइदा यामनु सोले प्रेदा पांगबियु आई मोइरांगदगी नि है प्रभु यीशु ख्रिस्टना अदोमगी नुंगदा मतम चुपदा अदोम यीशु ख्रिस्ट थाजबो ओइरगदी अदोमगी नुंगदा यीशु ख्रिस्टना लोइनरिबनी लैरिबनी अदोमबु सानुपी हैना कौरिबनी प्रभु यीशु ख्रिस्ट अफबा यावसिनबा गुड शेपर्ड थादोकपिदबा इमानुअल ईश्वरनिको अदुना यीशु ख्रिस्टना अदोमबु यामना नुंसी सिस्टर असंग बिचनु वखल लांगतकनबिगनु प्रभु यीशु ख्रिस्ट थागचरी नाकी कालवारीगी क्रॉस द खांखिबा चैनाना एगी अनाबा असोनबा लांगतकनबा फत्तबगी पांगल पुनमक लौथोकपिख्रे हैना हाइबियु अदुगा प्रेमी रेमई हालेलुया 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 हाइबिरे थागचरी प्रेमी लेमई ओजा अखोयगिसु इमुंग प्रेयर तौबियु नेल्सन थांजम कनबिबगी मपु यीशु ख्रिस्टना अदोम अमसुंग अदोमगी इमुंग मनुंगबु मतम चुपदा लोइने बिबोइसनु पांगल हापिबोइसनु फत्तबगी पांगल अमतना चंगदबोइसनु ओजा अखोयगिसु इमुंग प्रार्थना तौबियु होय प्रेज द लॉर्ड हाइदुना प्रेमी रेमैना कमेंट तौबिरे थागचरी सिस्टर ओजा 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 दिगी इमुंगी प्रेयर तौबियो हाय ओजा इगी प्रभु यीशु ख्रिस्टना अदोमगी इमुंग मनुंगबु लोइना बिबोइसनु मतम चुपदा टेक्ता कायदना थंबिबोइसनु फत्तबदगी कनबिबोइसनु फत्तबगी पांगल अमतना चंगदबोइसनु प्रभु यीशु ख्रिस्ट थागतबियु अइनदी हाइजरी अदुगा अदोमनसु हाइजबियु थागतबियु बाइबल पाबियु ईश्वरना अदोमबु मतम चुपदा लोइना बिगनी अदुगा मयामगी लाइफ से यामना सांग्र मारे इता सांगे लाइफ थाबनिनको अइगी इचेगी मचानुपी अमा महाक्तनी अदुबु मी मानद्रबा पुनसिदा हिंगी अंगाउबी ओइना सारना प्रे तौबियु तौबिरमो है प्रभु यीशु ख्रिस्ट इपा ईश्वरना खंगी पुनमक्तो मागिदमक्ता प्रभु यीशु ख्रिस्टदा हाइजरी अदोमनसु हाइजबियु प्रभु यीशु ख्रिस्टना महाकी मफमदा ओइथोक्तबा लेते आई खंगी नुमित मरिनी सिरबा मी हिंगलहनबनी इमानुअलनी प्रभु यीशु ख्रिस्टना हाइरिबि अदोमगी इचेगी मचानुपीदा महाकी सोलिबा येतलिबा फत्तबगी पांगल लेरंबा तारगसु कनबिबगी मपु यीशु ख्रिस्टना सोकपीदुना लौथोकपिबो ओइसनु प्रभु यीशु ख्रिस्टगी मिंगलेना मरांग कायबा यिंगथबा लाकपो ओइसनु हाइदुना हाइजरी अदोमनसु हाइजबियु मांगोंदा यारगदी बाइबल सु पाहनबा होनबियु मागी मनाक्ता बाइबल पारगा प्रार्थना तौबियु अदुगा थाजरबा यीशु ख्रिस्ट थाजरबा सिंग अदोम से मपुंग फाबा अदोमना प्रेयर तौबा ईश्वरना ताई अदोम से ईश्वरगी मचानुपानी मचानुपीनी अदोमना प्रेयर तौ अदोमना बाइबल पायरगा प्रभु यीशु हाइना इपा ईश्वर हाइना अदोम प्रेयर तौ अदोम से ईश्वरना खंदोखरबा अदोम से ईश्वरना प्रेयर तौनबगी धर्म चेनबगी हाइजबदा ताबी हैबदो अदोम धर्म चेनबनी हैबदो आई फोंदोक्सगे अदुगा मथंगी कमेंट लेत्रे बोका हां लोरे फखंग दिन अमते यंगसु अदुगा मथंगी कमेंट से अपुनबगी ओइना लौबियो अइगिना केबा अइगी मांगथाबी गनु पुनबियु अजा है कहेबा अपुनबगी ओइना तौबियो अइगिना होय होय आई मयाम पुनमकी ता ईश्वर ओजा मयाम पुनमकी दमक्तनी तौजरिबसे ईश्वरना पुनमक पुनुंसे अमसुंग कोइगी अनाबगी दमक्ता प्रेयर तौबिरमो हाइबिरकपगी मरमना तौजबनी अरोइबदा पुनमकी हाइजरमगे लाइसना
ꯅꯤꯡꯊꯧꯖꯥ ꯑꯣꯖꯥ ꯃꯃꯥꯡꯒꯤ ꯑꯅꯥꯕ ꯐꯕꯁꯨ ꯎꯔꯦ ꯏꯁꯣꯔꯒꯤ ꯃꯄꯥꯜꯅ ꯃꯃꯥꯒꯤꯁꯨ ꯍꯥꯏꯖꯕꯤꯌꯨ ꯍꯦꯟꯅ ꯐꯅꯕ ꯑꯣꯖꯥ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯏꯁꯣꯔꯅ ꯑꯗꯣꯝꯒꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯃꯔꯨ ꯐꯪꯅ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯅꯥꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯅꯁꯨ ꯃꯃꯥꯅꯁꯨ ꯍꯥꯏꯖꯕꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯅꯍꯥꯛꯀꯤ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯍꯟꯕꯤꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯕꯥꯏꯕꯜꯁꯦ ꯈꯔ ꯄꯥꯕꯤꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯏꯕꯜ ꯄꯥꯕꯁꯦ ꯑꯩꯈꯣꯏꯅ ꯄꯣꯔꯥ ꯐꯥꯅꯕꯒꯤ ꯅꯠꯇꯦ ꯏꯁꯣꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯋꯥꯔꯗ ꯑꯣꯐ ꯒꯣꯗ ꯑꯣꯏꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤꯀꯣ ꯌꯥꯝꯅ ꯃꯇꯤꯛ ꯂꯩꯕꯅꯤ ꯕꯥꯏꯕꯜꯁꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇꯪ ꯑꯣꯏꯔꯒꯁꯨ ꯕꯥꯏꯕꯜ ꯄꯥꯕꯤꯌꯨꯀꯣ ꯌꯥꯝꯅ ꯄꯥꯕ ꯂꯤꯛꯅ ꯄꯥꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯄꯥꯔꯁꯨ ꯑꯥꯔꯊꯗꯣ ꯃꯤꯅꯤꯡꯗꯣ ꯂꯧꯕꯤꯔꯒ ꯄꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯂꯩꯁꯅꯥ ꯅꯤꯡꯊꯧꯖꯥ ꯑꯗꯨꯒ ꯍꯜꯂꯦꯂꯨꯌꯥ ꯑꯣꯖꯥ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩ ꯑꯗꯨꯅ ꯄ꯭ꯔꯦ ꯇꯧꯕꯤꯔꯛꯎ ꯁꯥꯔ ꯄ꯭ꯂꯤꯖ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯃꯊꯛ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏꯕ ꯑꯣꯖꯥꯁꯤꯅ ꯑꯥꯔ ꯇꯤ ꯆꯨꯡꯁꯦꯜ ꯀꯣꯔꯦꯡ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯑꯗꯣꯝꯒꯤ ꯑꯅꯥꯕ ꯑꯗꯣꯝꯒꯤ ꯂꯥꯡꯇꯛꯅꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯥꯖꯔꯦꯠꯀꯤ ꯏꯄꯥ ꯏꯁꯣꯔꯒꯤ ꯍꯛꯆꯥꯡꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯜꯗ ꯑꯥꯃꯦꯟ ꯑꯣꯖꯥꯅꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯦ ꯑꯩꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕꯤꯔꯣ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯄ꯭ꯔꯦ ꯐꯣꯔ ꯃꯤ ꯍꯥꯏꯗꯨꯅ ꯁꯥꯄꯝ ꯁꯤꯔꯣꯅꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯑꯩ ꯏꯃꯨꯡꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯥꯡꯁꯥ ꯂꯥꯏꯗꯣꯡꯅꯁꯨ ꯍꯥꯏꯕꯤꯔꯦ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯍꯟꯅ ꯍꯥꯏꯖꯕꯁꯦ ꯉꯁꯤꯒꯤ ꯂꯥꯏꯚ ꯊꯥꯖꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯔꯄꯁꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯅꯤꯗꯣ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃꯇꯪ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯏꯃꯥꯗꯨꯗ ꯌꯥꯝ ꯆꯥꯡꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯀꯟꯕꯤꯕ ꯃꯄꯨ ꯍꯥꯏꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯊꯥꯖꯔꯕꯁꯤꯡꯁꯦ ꯑꯩꯗꯤ ꯀꯔꯝꯕ ꯗꯤꯅꯣꯃꯤꯅꯦꯁꯟꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯟꯖꯗꯦ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯏꯆꯦꯜꯒꯨꯝꯅ ꯑꯩ ꯈꯟꯖꯕꯅꯤ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯣꯖꯥ ꯍꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯒꯁꯨ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯔꯦꯁꯄꯦꯛ ꯄꯤꯖꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯑꯍꯦꯟꯕꯅꯤ ꯈꯜꯂꯒ ꯏꯀꯥꯏ ꯈꯨꯝꯅꯧ ꯑꯩꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯦ ꯏꯆꯟ ꯍꯥꯏꯅ ꯑꯩꯅ ꯀꯧꯖꯕꯅꯤ ꯏꯪꯂꯤꯁꯇ ꯁꯤꯁꯇꯔ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯄꯥꯝꯖꯗꯦ ꯑꯗꯨꯕꯨ ꯏꯆꯦ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯏꯆꯟ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯕꯒꯤ ꯃꯔꯝꯅꯁꯨ ꯑꯗꯨꯝ ꯁꯝꯂꯞꯅ ꯁꯤꯁꯇꯔ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯖꯔꯕꯁꯤꯡ ꯉꯔꯥꯡꯒꯤ ꯁꯦꯝꯖꯈꯤꯕ ꯋꯥꯄꯥꯎ ꯑꯗꯨ ꯌꯥꯝ ꯂꯤꯛꯄ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯉꯔꯥꯡꯒꯤ ꯋꯥꯄꯥꯎꯁꯦ ꯈꯔ ꯊꯦꯡꯉꯦ ꯑꯞꯂꯣꯗ ꯇꯧꯕꯗ ꯑꯩꯁꯨ ꯗꯨꯀꯥꯟꯁꯦ ꯃꯌꯥꯝ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯕꯅꯤꯅ ꯑꯗꯨ ꯌꯥꯝ ꯋꯥꯏꯀꯣ ꯍꯥꯏꯗꯤ ꯍꯣꯠꯅꯕꯁꯦ ꯃꯅꯤꯡꯗꯁꯨ ꯑꯣꯛ ꯈꯔ ꯂꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯂꯥꯎ ꯑꯂꯦꯝꯕꯒ ꯄꯤꯖꯅ ꯍꯦꯛ ꯇꯨꯔꯦꯟ ꯃꯅꯥꯛꯇ ꯂꯩꯕꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨꯅ ꯏꯁꯤꯡꯗ ꯀꯥꯞꯊꯕ ꯈꯣꯠꯊꯕ ꯌꯥꯝ ꯃꯑꯣꯡ ꯆꯥꯕ ꯌꯨꯝꯂꯛꯇ ꯑꯣꯏꯗꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯁꯦ ꯃꯆꯤꯟꯖꯥꯛ ꯐꯨꯠꯄ ꯑꯃ ꯇꯧꯕ ꯊꯕꯛ ꯀꯜꯂꯦ ꯃꯌꯥꯝ ꯑꯩꯁꯨ ꯑꯗꯨꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯋꯥꯄꯥꯎ ꯁꯦꯝꯕ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯊꯥꯕ ꯃꯇꯝꯗ ꯚ꯭ꯌꯨꯁꯤ ꯌꯥꯝ ꯂꯤꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯗꯨꯗ ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯤꯌꯨ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯔꯨ ꯑꯣꯏꯅ ꯂꯩꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯃꯥꯁꯤꯡꯒꯤ ꯑꯋꯥꯕꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯒ 10,000 ꯂꯨꯄꯥ 10,000 ꯈꯛ ꯑꯩ ꯊꯥꯖꯅꯤꯡꯕꯅꯤ ꯀꯣ ꯃꯌꯥꯝ ꯑꯃꯁꯨꯡ ꯅꯧꯅ ꯀꯅꯥꯒꯨꯝꯕꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯂꯟ ꯄꯩꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯋꯥꯕꯗ ꯃꯔꯝ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯌꯥꯝ ꯀꯣ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯩꯒꯤ ꯊꯣꯛꯅꯕ ꯅꯠꯇꯦ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯗꯤꯅꯣꯃꯤꯅꯦꯁꯟ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯙꯔꯃ ꯆꯦꯜꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯐꯠꯇꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅꯅꯤ ꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯍꯥꯏ
ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯦꯝꯅ ꯀꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯂꯦꯝꯅ ꯀꯟꯕꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯆꯨꯝꯍꯟꯕꯤꯕꯗ ꯑꯩꯈꯣꯏꯅꯁꯨ ꯂꯦꯝꯅ ꯊꯧꯒꯜ ꯇꯧꯒꯗꯧꯕꯅꯤꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯅꯧꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯑꯗꯣꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯗꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯧꯖꯕꯅꯤna ꯑꯗꯨꯒ ꯃꯇꯦꯡꯁꯨ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯗꯨꯀꯥꯟꯁꯦ ꯑꯁꯤꯗ ꯄꯣꯠ ꯅꯤꯕ ꯂꯥꯛꯄ ꯑꯃ ꯇꯧꯕ ꯂꯥꯛꯄ ꯑꯗꯨꯝ ꯄꯤꯔꯕꯅꯤ ꯃꯌꯥꯝ ꯀꯣ ꯐ꯭ꯔꯤꯗ ꯀꯣ ꯌꯥꯝꯅ ꯀꯩ ꯌꯣꯟꯕ ꯅꯠꯇꯦ ꯃꯌꯥꯝ ꯈꯨꯡꯒꯪꯗ ꯐꯝꯕ ꯗꯨꯀꯥꯟꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥ ꯑꯍꯨꯝꯒ ꯃꯇꯥꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯩ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯏꯃꯥꯁꯤꯡꯁꯤꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯁꯤꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯁꯔꯒ ꯂꯩꯕꯥꯛꯇ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜꯗ ꯍꯦꯟꯅ ꯏꯄꯥꯅ ꯑꯊꯣꯏꯕ ꯂꯨꯍꯨꯞꯇꯣ ꯑꯣꯏꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯕꯨ ꯊꯥꯒꯠꯆꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯃꯇꯝꯗꯒꯤ ꯈꯪꯒꯗꯧꯕꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣꯁꯦ ꯑꯩ ꯈꯪꯍꯟꯖꯒꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩ ꯀꯅꯥꯅꯣ ꯅꯠꯇꯦ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯤ ꯑꯩ ꯃꯄꯨꯡ ꯐꯥꯗꯦ ꯀꯣ ꯑꯩ ꯂꯥꯏꯔꯩ ꯑꯩ ꯀꯩꯁꯨ ꯄꯥꯔꯐꯦꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯎꯔꯛꯄ ꯃꯇꯝꯗꯅꯦ ꯃꯌꯥꯝ ꯗꯥꯟꯁ ꯁꯥꯔꯝꯕ ꯑꯦꯜꯕꯝ ꯀꯨꯝꯃꯝꯕ ꯇꯣꯛꯑꯒ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕꯁꯤꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕ ꯁꯦꯝꯃꯒ ꯖꯁ ꯊꯥꯕ ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯒꯗꯤ ꯏꯃꯥꯁꯤꯡꯗꯨꯒꯤ ꯅꯝꯕꯔ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯏꯃꯥꯁꯤꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯊꯧ ꯇꯥꯕ ꯉꯥꯛꯇꯅꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯕ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯉꯒꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯑꯅꯤꯔꯛ ꯄꯥꯡꯉꯒꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛꯁꯦ ꯑꯌꯨꯛꯇ ꯆꯥꯔꯒ ꯉꯁꯤ ꯆꯥꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯝꯃꯛꯀꯅꯤ ꯑꯗꯨꯅ ꯉꯝꯃꯤꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯀꯣ ꯃꯌꯥꯝ ꯏꯀꯟ ꯀꯟꯅ ꯂꯩꯔꯝꯕ ꯃꯤꯗꯣ ꯊꯣꯛ ꯂꯥꯎꯅ ꯇꯥꯔꯒ ꯁꯤꯀꯣ ꯃꯌꯥꯝ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯁꯤꯅꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯃꯌꯥꯝꯅ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛꯅ ꯍꯔꯥꯎꯕꯅꯤ ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛꯅ ꯌꯥꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯐꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯏꯁꯣꯔ ꯐꯠꯇꯕ ꯍꯥꯏꯕꯗꯨꯅ ꯁꯩꯇꯥꯟ ꯙꯔꯃꯒꯤ ꯋꯥꯍꯩꯅꯤ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯑꯣꯀꯦ ꯊꯦꯡꯛꯁ ꯑꯣꯖꯥ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯇꯨ ꯄꯨꯝꯅꯃꯛꯄꯨ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕ ꯌꯥꯔꯒꯗꯤ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯏꯃꯥꯁꯤꯡꯗꯨꯒꯤ ꯂꯩꯐꯝ ꯈꯪꯖꯒꯦ ꯏꯃꯥꯁꯤꯡꯗꯨꯒ ꯌꯥꯔꯒꯗꯤ ꯑꯝꯇꯪ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯌꯨ ꯑꯩꯒꯤ ꯋꯥꯠꯁꯑꯦꯞ ꯅꯝꯕꯔꯗ 8471929423ꯗ ꯑꯝꯇꯪ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯊꯥꯖꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯗꯨꯃꯛꯇꯗ ꯖꯤꯄꯦ ꯅꯝꯕꯔꯁꯨ ꯌꯥꯎꯕꯅꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯒꯗꯧꯕꯗꯨꯗ ꯑꯗꯣꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯀꯣꯝꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯥꯎꯕ ꯕꯥꯔꯗꯦꯟ ꯑꯃ ꯊꯃꯣꯏꯗꯒꯤꯗꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯀꯟꯗꯤꯁꯟꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯑꯃꯒ ꯏꯆꯦ ꯑꯃꯒꯅꯗꯤ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯣꯖꯥ ꯑꯃꯅ ꯂꯨꯄꯥ 2,000 ꯍꯥꯞꯄꯤꯔꯛꯏ ꯑꯗꯨꯒ ꯏꯆꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯏꯆꯟꯅꯤ ꯏꯆꯟꯁꯦ ꯐꯤꯜꯝꯁꯨ ꯀꯨꯝꯕ ꯐꯤꯜꯝ ꯀꯨꯝꯕꯤ ꯑꯩꯈꯣꯏ ꯑꯦꯛꯇ꯭ꯔꯦꯁꯅꯤꯀꯣ ꯏꯆꯟꯅ ꯏꯕꯨꯡ ꯑꯩꯒꯤꯁꯨ ꯃꯇꯦꯡ ꯉꯝꯖꯕ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ 1,000 ꯊꯥꯔꯛꯑꯦꯀꯣ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯧꯖꯒꯗꯧꯕꯁꯤꯗ ꯑꯗꯣꯝꯅꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯇꯧꯖꯕꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯤꯀꯣ ꯑꯩꯈꯣꯏ ꯃꯆꯥꯁꯤꯡ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯁꯅꯨ ꯑꯃꯦꯟ ꯑꯩꯒꯤꯗꯤ ꯑꯩꯒꯤꯗꯣ ꯏꯆꯥꯅ ꯄ꯭ꯔꯦ ꯇꯧꯕ ꯐꯥꯁꯇꯤꯡ ꯇꯧꯕꯗ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯕꯒꯨꯝ ꯍꯣꯏ ꯁꯣꯏꯗꯅ ꯑꯩ ꯇꯧꯖꯒꯦ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯪꯕꯤꯔꯛꯏ ꯆꯥꯛꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯁꯤ ꯆꯥꯗ꯭ꯔꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯝꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯝꯇꯪ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯣꯖꯥ
kari mathel charage haiduna haibirei mathangi comment sina koigi ingomens haibako oza November date 1 da November sound tatra bunte November date 1 da baptize tawdoine prayer khar tawbiwo haiduna haibirei thagachari sorna loina bibo isanu adomna tawgadoriba baptize ado isorna pungfana loina biduna henne henne sorgi thawgalgi damakta sorgi thawgal sina bibo isanu haiduna fundoksari thagachari mayam aigi se dukan oibanina ko mi sudum lae mayam soroktani aina huji phamjari basi aduga matam su thingzele mayam ko pung nipan makhai haitai nipan ga minute kun mari chale ko mayamna live se share to biramo mayam ko ima sing ado yoba yanabagi damakta yam nungsijei ima sing na kappa ubada mitagi pitaba ubada khoi su tai adubu awabana adum ngamdunadi leiroi nongmadi soidana nungaibada onthorakani yam yang na onthorak poisanu mayam yam nungaite khoigi iramda Manipurda ngahak leitana awana thokpase khoi Assam da lejaragasu yamna pendaba penjadaba ko mayam yamna khoi maitei leina Manipurda smain tawriba condition se fare amabu erasu isorna afaba don thokpi ko isanu thagachari pa isor ngasigi fajaraba numidang asida nasagi thamuida fahon biraktuna live thahan birakpi damakta ngasigi pagi wahai khara phungdok chaba asida yengbiriba yengbirakadaba singbu sokpiu anaba ayekpa langtaknaba fattabagi pangal-dagi kanbiu haikap jikap-dagi kanbiu live asi yengbiriba yengbirakadaba sing punsi nungsangba ohenbiu nada yektaba ohenbiu ipa isor nahaki thawai asingmana loinabiu ipa nahaki sakhi nahaki thawgal nahaki pamjaba lambida hena chatpa yanaba ohenbiu Prabhu Jisu Krista kanbibagi mapugi mingda khuramjayubani amen. Good night mayam sinjarage ishorna punamakpu loinabiba oirasano anai punamak kokcheba oirasano Prabhu Jisu Krista gi hakchangda taakhiba dakpamna amen. Good night mayam sinjarage mayam na share toba kaubiramgano aduga comment su tawbiramo aduga mayam ima singdugi leifamda mutang khangjaningi aduga kanagumba Jisu Krista bu thajaba chilnaw singna ima singduda ina mating pangjagadoribase adomna su saruk yabining bataragadi GP number aigi WhatsApp number do GP number ne 8471929423 hairiba GP number sidasu adomgi mateng tawbiramo haibasisu haijage Prabhu Jisu Krista kanbibagi mapuna matam chuppada loina bibo isa amen.